ꯁꯩꯔꯦꯡ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯅꯣꯚꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 19ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁꯩꯔꯦꯡ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 19ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯦ ꯁꯩꯔꯦꯡ 5ꯈꯛ꯫ ꯁꯩꯔꯦꯡ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ 19ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯥꯝ ꯗꯣꯛꯇꯔ ꯁꯂꯥꯝ ꯁꯥꯟꯇꯤꯕꯥꯂꯥ ꯗꯦꯕꯤꯒꯤ ꯁꯩꯔꯦꯡ ꯏꯃꯥꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯃꯦꯗꯥꯝ ꯗꯣꯛꯇꯔ ꯁꯂꯥꯝ ꯁꯥꯟꯇꯤꯕꯥꯂꯥ ꯏꯪ ꯀꯨꯝꯖꯥ 1763ꯗ ꯄꯣꯛꯏ꯫ ꯃꯦꯗꯥꯝ ꯑꯁꯤ ꯑꯏꯕꯤ, ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ, ꯄ꯭ꯂꯦꯔꯥꯏꯠ ꯑꯃꯁꯨꯡ ꯂꯥꯏꯔꯤꯁꯤꯁꯅꯤ꯫ AIR ꯏꯝꯐꯥꯜꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯕꯤ ꯄ꯭ꯂꯦꯔꯥꯏꯠ ꯑꯃꯁꯨꯡ ꯂꯥꯏꯔꯤꯁꯤꯁꯅꯤ꯫ ꯁꯦꯀ꯭ꯔꯦꯠ ꯋꯤꯆ ꯂꯤꯂꯥꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨꯡ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯣꯏꯅ ꯗ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗ꯭ꯔꯥꯃꯥ, ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯔꯤꯀꯣꯒꯅꯥꯏꯖ ꯄꯤꯔꯕꯤ ꯃꯦꯗꯥꯝꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯒꯣꯚ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔ CCRTꯅ ꯄꯤꯕ ꯗ ꯁꯤꯅꯤꯌꯔ ꯐꯦꯂꯣꯁꯤꯞ ꯐꯪꯂꯕꯤ ꯃꯦꯗꯥꯝꯅꯤ꯫ ꯁꯃꯥꯇꯥ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯆꯤꯚꯃꯦꯟꯠ ꯑꯦꯋꯥꯔꯗ ꯐꯣꯔ ꯊꯤꯌꯦꯇꯔ 2022ꯁꯨ ꯐꯪꯂꯕꯤ ꯃꯦꯗꯥꯝꯅꯤ꯫ ꯅꯝꯕꯣꯜꯗ ꯂꯩꯕ ꯅꯝꯕꯣꯜ ꯑꯦꯜ ꯁꯥꯅꯣꯏ ꯀꯣꯂꯦꯖꯇ ꯃꯤꯇꯩꯔꯣꯟꯒꯤ ꯑꯣꯖꯥ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯅꯧꯕ ꯃꯉꯥꯜ ꯑꯃꯒꯤꯗꯃꯛ ꯏꯁꯩꯗꯨꯗꯤ ꯀꯥꯎꯗꯔꯤ꯫ ꯌꯦꯅꯤꯡꯊꯥꯒꯤ ꯃꯄꯥꯎ, ꯂꯩꯆꯤꯜꯅ ꯈꯟꯖꯤꯟꯈ꯭ꯔꯕ ꯊꯥꯖ, ꯂꯥꯛꯂꯦ ꯊꯃꯣꯏꯒꯤ ꯌꯦꯅꯤꯡꯊꯥ, ꯂꯣꯠꯂꯝꯕ ꯃꯅꯤ, ꯁꯛꯂꯣꯟꯁꯤꯡꯒꯤ ꯁꯛꯇꯝ, ꯆꯨꯝꯊꯥꯡꯒꯤ ꯃꯆꯨ ꯑꯁꯤꯅꯆꯤꯡꯕ ꯂꯥꯏꯔꯤꯛ ꯀꯌꯥꯁꯨ ꯐꯣꯡꯈ꯭ꯔꯕꯤ ꯃꯦꯗꯥꯝꯅꯤ꯫ ꯃꯦꯗꯥꯝꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯇꯥꯎꯔꯦꯝꯃꯣꯡꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯅꯣꯡꯃꯥꯏ ꯂꯩꯁꯅꯥ꯫ ꯏꯃꯥꯗ ꯅꯣꯡꯃ ꯎꯈꯤ ꯏꯃꯥꯒꯤ ꯁꯛꯇꯝ, ꯅꯤꯡꯊꯤꯕ ꯈꯤꯕꯤꯛꯅ ꯂꯩꯇꯦꯡꯗꯨꯅ, ꯇꯅꯧꯔꯕꯤ ꯈꯨꯠꯁꯥꯅ ꯖꯒꯣꯏꯒꯤ ꯁꯥꯊꯦꯛꯇ, ꯄꯨꯡꯂꯣꯟꯒꯤ ꯇꯟꯊꯥꯕꯨ ꯆꯥꯟꯅꯅ, ꯂꯣꯛꯇꯥꯛꯀꯤ ꯏꯊꯛ ꯏꯄꯣꯝꯅ, ꯃꯥꯂꯪꯒꯤ ꯇꯟꯊꯥꯗ ꯖꯒꯣꯏ ꯁꯥꯔꯗꯨꯅ, ꯀꯩꯕꯨꯜꯒꯤ ꯁꯉꯥꯏꯅ ꯇꯐꯤꯡ ꯇꯐꯤꯡ ꯇꯊꯛꯂꯕꯤ ꯃꯤꯁꯅꯥꯗ ꯁꯨꯝꯍꯠꯂꯗꯨꯅ ꯊꯃꯣꯏ ꯉꯥꯎꯍꯟꯈꯤ ꯄꯨꯡꯉꯥꯎ꯫ ꯑꯗꯨꯕꯨ ꯉꯁꯤꯅ ꯀꯞꯂꯤꯕ ꯀꯔꯤꯒꯤ ꯐꯥꯔ ꯁꯝꯂꯥꯡꯂꯛꯇ ꯃꯜꯂꯕ ꯆꯔꯩ ꯐꯤꯖꯦꯠꯅ? ꯆꯔꯥꯝꯅꯔꯕ ꯀꯩꯁꯥꯜ ꯁꯪꯒꯨ ꯁꯪꯒꯨ ꯊꯨꯡꯂꯔꯤ ꯆꯤꯡꯒꯤ ꯋꯥꯡꯃꯗꯒꯤ ꯁꯔꯥꯛ ꯇꯝꯂꯔꯤ ꯑꯎ ꯑꯎꯕ꯫ ꯏꯃꯥꯕꯨꯁꯨ ꯇꯦꯝꯁꯤꯡꯂꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯅꯔꯤ ꯊꯧꯔꯕ ꯁꯪꯒꯤꯟ ꯃꯇꯣꯟꯅ ꯊꯤꯡꯒꯥꯏꯔꯗꯨꯅ ꯏꯃꯥꯒꯤ ꯊꯕꯥꯛ ꯏ ꯆꯨꯞꯀꯗꯕꯒꯤ꯫ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤꯅ ꯈꯥꯡꯉꯝꯗ ꯇꯦꯡꯊꯥꯔꯤ ꯁꯤꯟꯊꯔꯗꯨꯅ ꯄꯤꯔꯥꯡ ꯁꯉꯥꯏꯅ, ꯄꯥꯡꯉꯝꯗ꯭ꯔꯕ ꯃꯤꯁꯅꯥꯗ ꯃꯤꯄꯥꯏꯖꯕ ꯃꯇꯧꯗꯣ꯫ ꯆꯪꯖꯔꯛꯄ ꯀꯅꯥꯕꯨ ꯀꯟꯕꯗ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕꯤ ꯅꯤꯡꯊꯧꯖꯥꯟꯅ, ꯇꯦꯝꯁꯤꯟꯅꯔꯛꯄ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯅꯣꯡꯁꯥ ꯑꯃꯣꯝꯅꯤ꯫ ꯊꯧꯅꯥꯗ ꯊꯧꯅꯥ ꯍꯥꯞꯈꯤꯕꯅꯤ ꯇꯠꯇꯅ, ꯅꯤꯜꯍꯧꯔꯕ ꯏꯁꯩꯗꯨꯅ ꯈꯣꯟꯊꯥꯡꯒꯤ ꯏꯄꯣꯝꯂꯛꯇ ꯁꯝ ꯄꯨꯟꯁꯤꯜꯂꯨ ꯗꯦꯕꯤ ꯏꯐꯥ ꯐꯥꯔꯤꯕꯗꯣ꯫ ꯗꯤꯁꯦꯝꯕꯔ 12 ꯑꯃ ꯍꯧꯈ꯭ꯔꯦ, ꯗꯤꯁꯦꯝꯕꯔ 12 ꯑꯃ ꯂꯥꯛꯂꯦ ꯀꯥꯎꯔꯕ꯭ꯔꯥ? ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ
ꯀꯨꯟꯒ ꯅꯤꯄꯥꯟ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯂꯥꯏꯁ꯭ꯔꯝ ꯆꯤꯟꯊꯥꯡ ꯒꯣꯜꯗ ꯃꯦꯗꯦꯂꯤꯁ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯣꯖꯥ ꯂꯥꯏꯔꯦꯟꯂꯥꯛꯄꯝ ꯁꯨꯇꯤꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯑꯩꯒꯤ ꯁꯩꯔꯦꯡ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2019ꯗ ꯑꯏꯕ ꯃꯁꯥꯃꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯌꯥꯏꯐꯕ ꯑꯌꯨꯛ ꯂꯥꯏꯔꯤꯛꯇ ꯐꯣꯡꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ꯫ ꯑꯩꯒꯤ ꯁꯩꯔꯦꯡ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯩꯀꯣꯜꯗ ꯈꯣꯡꯗꯥꯕ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯏꯍꯧꯔꯛꯈꯤꯕꯅꯤ ꯏꯆꯦꯜ ꯂꯦꯞꯄ ꯂꯩꯇ ꯊꯃꯣꯏꯒꯤ ꯏꯔꯩ ꯏꯊꯨꯞ ꯀꯌꯥꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯄꯨꯟꯁꯤꯒꯤ ꯁꯩꯔꯦꯡ ꯑꯃꯗꯤ ꯄꯨꯟꯁꯤ ꯑꯅꯤꯅ ꯅꯨꯡꯁꯤ ꯏꯇꯤꯟꯅꯈꯤ ꯊꯃꯣꯏꯒꯤ ꯊꯥꯖꯤꯟꯗ ꯁꯥꯐꯣꯡꯂꯛꯈꯤ ꯐꯖꯕ ꯃꯪꯂꯥꯟ ꯀꯌꯥ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯅꯔꯛꯏ ꯁꯩꯔꯦꯡꯒ ꯄꯨꯟꯁꯤꯒ ꯁꯪꯈꯤ ꯃꯆꯨ ꯀꯌꯥ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯐꯪꯂꯝꯕꯗꯒꯤ ꯈꯪꯍꯧꯗ ꯃꯥꯡꯈꯤꯕꯗ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯑꯇꯤꯌꯥ ꯊꯛꯇ ꯐꯖꯕ ꯃꯆꯨ ꯀꯌꯥꯅ ꯁꯦꯝꯂꯝꯕ ꯄꯨꯟꯁꯤ ꯃꯆꯨ ꯈꯪꯍꯧꯗ ꯆꯨꯔꯛꯈꯤ ꯅꯤꯡꯉꯝꯗꯕꯒꯤ ꯅꯣꯡꯂꯤꯛ ꯃꯔꯤꯛ ꯃꯔꯤꯛ ꯑꯣꯏꯅ ꯀꯪꯂꯛꯂꯕ ꯂꯩꯀꯪꯂꯥꯒꯤ ꯈꯧꯒꯪꯂꯕ ꯊꯃꯣꯏꯗ ꯏꯔꯤꯕꯅꯤ ꯂꯦꯞꯄ ꯂꯩꯇ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯋꯥꯕꯒꯤ ꯆꯦꯃꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯕꯒꯤ ꯈꯟ ꯄꯨꯟꯁꯤꯅ ꯅꯪꯈꯤꯕ ꯆꯩꯅꯥ ꯀꯌꯥ ꯏꯆꯦꯜ ꯅꯥꯏꯔꯛꯂꯦ ꯒꯪꯒꯥꯒꯤ ꯏꯆꯦꯜꯒꯨꯝ ꯈꯥꯡꯕꯗ ꯋꯥꯈꯤꯕ ꯄꯨꯟꯁꯤ ꯃꯤꯀꯨꯞꯁꯤꯡꯅ ꯁꯥꯠꯂꯛꯂꯦ ꯉꯁꯤꯗꯤ ꯑꯉꯥꯡꯕ ꯀꯨꯔꯥꯎ ꯃꯄꯥꯜꯒꯨꯝ ꯑꯗꯨꯕꯨ ꯏꯔꯤ ꯂꯦꯞꯄ ꯂꯩꯇ ꯑꯩꯒꯤ ꯁꯩꯔꯦꯡ ꯄꯨꯟꯁꯤꯒꯤ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯀꯨꯟꯒ 9ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯁꯅꯥꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯥꯝ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯍꯥꯎꯕꯝ ꯅꯤꯉꯣꯜ ꯁꯅꯥꯖꯥꯎꯕꯤꯒꯤ ꯁꯩꯔꯦꯡ ꯅꯥꯎꯁꯨꯝ ꯏꯁꯩ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯃꯦꯗꯥꯝ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯍꯥꯎꯕꯝ ꯅꯤꯉꯣꯜ ꯁꯅꯥꯖꯥꯎꯕꯤ ꯃꯁꯥꯃꯛ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯑꯩꯅ ꯀꯨꯞꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯥꯎꯁꯨꯝ ꯏꯁꯩ ꯏꯄꯥꯔꯤ ꯅꯪꯕꯨ ꯆꯥꯎꯗ꯭ꯔꯤꯕ ꯄꯂꯦꯝꯅ ꯈꯣꯝꯂꯥꯡ ꯏꯜꯂꯒꯦ ꯄꯤꯕꯨꯛ ꯊꯟꯅ ꯊꯛꯆꯔꯣ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯖꯔꯣ ꯄꯂꯦꯝ ꯅꯃꯥꯕꯨ ꯀꯣꯟꯖꯔꯣ ꯄꯂꯦꯝꯒꯤ ꯁꯥꯃꯨ ꯅꯝꯗ ꯄꯣꯕꯤꯔꯒꯦ ꯆꯔꯩ ꯐꯤꯗꯤ ꯅꯥꯎꯌꯣꯝ ꯐꯤ ꯅꯥꯎꯍꯣꯡ ꯐꯤꯅ ꯄꯣꯔꯒꯦ ꯆꯔꯩ ꯐꯤꯗꯤ ꯂꯦꯡꯒꯣꯟ ꯐꯤ ꯏꯟꯅꯐꯤ ꯃꯥꯅ ꯀꯣꯜꯂꯒꯦ ꯍꯩ ꯍꯥꯏꯅ ꯁꯣꯟꯖꯔꯣ ꯍꯌꯥ ꯍꯥꯏꯅ ꯁꯣꯟꯖꯔꯣ ꯄꯟꯊꯧ ꯏꯄꯥꯕꯨ ꯀꯥꯎꯐꯗꯦ ꯄꯂꯦꯝ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯣ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯒꯦ ꯄꯂꯦꯝ ꯅꯃꯥ ꯑꯩꯅ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯏꯕꯨꯙꯧ ꯈꯣꯔꯤ ꯐꯥꯕ ꯏꯄꯥꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯈꯣꯝꯂꯥꯡ ꯄꯤꯕꯨꯛ ꯊꯟꯈꯤꯗꯦ ꯂꯥꯏꯖ ꯊꯛꯀꯤ ꯊꯥꯔꯤꯛ ꯊꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯖꯩ ꯅꯣꯡꯃꯗꯣꯟ ꯊꯛꯀꯤ ꯊꯋꯥꯟꯃꯤꯆꯥꯛꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯆꯈꯤ ꯄꯟꯊꯧ ꯏꯄꯥꯕꯨ ꯀꯥꯎꯐꯗꯦ ꯄꯂꯦꯝ ꯅꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯣ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥꯕꯤꯒꯦ ꯅꯣꯡꯊꯥꯡ ꯂꯩꯃ ꯅꯃꯥ ꯑꯩꯅ ꯂꯤꯛꯂꯥ ꯂꯥꯏꯖ ꯑꯣꯏ ꯈꯤꯛꯄꯤꯔꯝꯂꯒꯦ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡꯁꯤꯗ ꯍꯌꯦꯡ ꯀꯧꯕ ꯅꯨꯡꯒꯥꯁꯣꯏ ꯆꯥꯎꯕ ꯂꯦꯞꯇꯝ ꯐꯥꯔꯒ ꯑꯌꯨꯛꯀꯤ ꯀꯣꯔꯣꯒꯨꯝ ꯉꯥꯟꯖꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯖꯒꯨꯝ ꯃꯥꯂꯦꯝꯗ ꯑꯏꯪꯕ ꯃꯉꯥꯟ ꯌꯦꯟꯖꯔꯣ ꯏꯄꯥ ꯏꯄꯨ ꯁꯣꯟꯖꯔꯣ ꯄꯥꯔꯤ ꯄꯨꯔꯤ ꯂꯤꯛꯂꯝ ꯇꯥꯛꯂꯝꯂꯒꯦ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯣꯀꯣ ꯄꯂꯦꯝꯅ ꯍꯨꯝꯕꯨ ꯁꯨꯝꯂꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯃꯌꯥꯝꯕꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 19ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯂꯪꯀꯥ ꯍꯣꯖꯥꯏꯒꯤ ꯃꯦꯗꯥꯝ ꯃꯣꯏꯔꯥꯡꯃꯌꯨꯝ ꯅꯟꯗꯥꯔꯥꯅꯤꯒꯤ ꯁꯩꯔꯦꯡ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞꯅ ꯏꯪ ꯀꯨꯝꯖꯥ 2012 ꯅꯣꯚꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 17ꯗ ꯊꯥ 6ꯀꯤ ꯑꯣꯏꯅ ꯐꯣꯡꯈꯤꯕ ꯆꯦꯐꯣꯡ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥ ꯀꯣꯔꯧ ꯃꯁꯦꯛ ꯃꯉꯥꯜꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯛ ꯎꯗ꯭ꯔꯤꯉꯩ
ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯄꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯠꯅꯔꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯁꯪꯕꯥꯅꯔꯕ ꯑꯇꯤꯌꯥꯊꯛꯁꯤꯗ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯁꯤꯟꯊꯥꯖꯔꯤ ꯅꯣꯡꯃꯒꯤ ꯃꯄꯨꯒꯤ ꯁꯤꯟꯊꯥꯕꯨ, ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯁꯨ ꯄꯥꯏꯔꯛꯂꯤ ꯑꯇꯤꯌꯥꯗ ꯐꯨꯏꯅ, ꯆꯨꯔꯛꯂꯤ ꯅꯣꯡꯁꯨ ꯖꯝ ꯖꯝ, ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥ ꯃꯀꯣꯏꯗ꯫ ꯍꯟꯗꯛꯇ ꯁꯥꯟꯅꯈꯤꯕ ꯖꯄꯥꯟꯒꯤ ꯇꯣꯀ꯭ꯌꯣ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝ 2020 ꯖꯅꯨ ꯃꯤꯔꯥꯕꯥꯏ ꯋꯦꯠꯂꯤꯐꯇꯤꯡꯗ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯕꯨ ꯐꯥꯎꯍꯟꯈꯤ ꯃꯥꯂꯦꯝ ꯊꯨꯡꯅ ꯃꯤꯇꯩ ꯍꯥꯏꯕ ꯏꯖꯥꯇꯤꯕꯨ ꯁꯪꯕꯥꯅꯔꯕ ꯑꯇꯤꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯗꯤꯌꯥꯗꯒꯤ꯫ ꯃꯅꯤꯡꯇꯝꯅ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥꯗ ꯄꯥꯏꯔꯛꯂꯤ ꯏꯟꯇꯔꯅꯦꯠ ꯃꯈꯜ ꯃꯈꯜꯒꯤ, ꯎꯔꯤ ꯗꯨꯕꯥꯏ ꯃꯣꯜꯒꯤ ꯐꯖꯔꯕ, ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯒꯤ ꯍꯣꯇꯦꯜ ꯇꯅꯦꯜ ꯀꯌꯥ, ꯁꯤꯡꯒꯥꯄꯨꯔꯒꯤ ꯆꯪꯒꯤ ꯑꯦꯌꯔꯄꯣꯔꯠ ꯁ꯭ꯄꯦꯁꯇ ꯀꯥꯈꯤꯕ ꯀꯜꯄꯅꯥ ꯆꯥꯎꯂꯥ, ꯄꯨꯝꯅꯃꯛ ꯁꯪꯕꯥꯅꯔꯕ ꯑꯇꯤꯌꯥꯒꯤ ꯃꯒꯨꯟꯅꯤ꯫ ꯊꯥꯕꯜꯅ ꯏꯄꯣꯝ ꯍꯧꯔꯕ ꯑꯍꯤꯡ, ꯁꯥꯕꯤ ꯁꯥꯅꯧꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯍꯤꯡꯅꯤ꯫ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯅꯤꯡꯉꯥꯏꯗꯅ ꯊꯣꯛꯂꯤ ꯀꯨꯐꯦꯠ ꯀꯥꯐꯦꯠ꯫ ꯈꯣꯝꯖꯣꯡ ꯅꯨꯕꯤ ꯇꯔꯦꯠꯁꯨ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯂꯤ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥꯅꯣ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯔꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯅꯤꯜ ꯈꯣꯡꯕꯒꯤ ꯄꯥꯔꯇꯤꯒꯤ ꯃꯈꯣꯜ, ꯌꯥꯎꯁꯪ ꯊꯥꯕꯜ ꯕꯦꯟꯒꯤ ꯃꯈꯣꯜ, ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯈꯣꯟꯖꯦꯜ, ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯤꯀꯞꯈꯣꯜ, ꯑꯆꯪ ꯑꯁꯤꯒꯤ ꯖꯒ꯭ꯌꯒꯤ ꯃꯩꯈꯨ, ꯇꯤꯟꯈ꯭ꯔꯤ ꯄꯨꯝꯅꯃꯛ ꯁꯪꯕꯥꯅꯔꯕ ꯑꯇꯤꯌꯥꯗ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕꯊꯤꯁꯤ ꯊꯧꯔꯝꯒꯤ 19ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯦꯋꯥꯔꯗ ꯑꯦꯋꯥꯔꯗꯤ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜꯒꯤ ꯁꯩꯔꯦꯡ ꯅꯍꯥ ꯋꯥꯈꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ꯫ ꯁꯩꯔꯦꯡ ꯑꯁꯦ ꯏꯪ ꯀꯨꯝꯖꯥ 2012 ꯑꯥꯒꯁꯇꯒꯤ ꯅꯣꯡꯁꯤꯡ 18ꯗ ꯐꯣꯡꯈ꯭ꯔꯕ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯄꯂꯦꯝ ꯏꯃꯥꯗ ꯐꯣꯡꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯃꯁꯥꯃꯛ꯫ ꯅꯍꯥ ꯋꯥꯈꯜ꯫ ꯃꯔꯨꯞ ꯆꯠꯂꯨꯁꯤ ꯉꯁꯤꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯥꯕꯜ ꯆꯣꯡꯕ, ꯅꯤꯅꯤꯒꯤ ꯂꯥꯛꯄꯅꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯏꯌꯥꯏꯗ ꯀꯣꯡꯒꯣꯜ ꯇꯥꯛꯄꯒꯨꯝ, ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯁꯤ ꯑꯍꯥꯎꯕꯇ ꯆꯥꯁꯤ ꯉꯁꯤꯗꯤ, ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯇꯧꯅꯤꯡꯕꯇ ꯇꯧꯍꯧꯁꯤ, ꯄꯥꯡꯒꯜꯅ ꯐꯔꯤꯉꯩ ꯌꯦꯛꯅꯕꯕꯨ ꯀꯤꯔꯣꯏꯁꯤ, ꯆꯥꯅꯤꯡꯕꯇ ꯆꯥꯍꯧꯁꯤ ꯆꯠꯅꯤꯡꯕꯇ ꯆꯠꯍꯧꯁꯤ, ꯑꯁꯨꯝꯅ ꯁꯦꯝꯂꯤ ꯄꯨꯛꯅꯤꯡꯗ ꯇꯝꯊꯤꯔꯕ ꯍꯨ ꯄꯥꯝꯕꯤꯒꯤ ꯂꯩꯀꯣꯜ ꯀꯌꯥ ꯀꯌꯥ, ꯐꯔꯦ ꯎꯠꯂꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯪ ꯊꯧꯅꯥꯁꯤ, ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯄꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯝꯃꯨꯔꯔꯣꯏꯁꯤ, ꯍꯥꯏꯔꯤ ꯀꯕꯤ ꯗꯥꯛꯇꯔ ꯀꯃꯜꯅ ꯃꯤꯡꯆꯠꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯥꯡꯗꯕ ꯂꯜ꯫ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯅ ꯃꯇꯝ ꯑꯃꯨꯛ ꯃꯥꯡꯍꯟꯗꯅ ꯏꯁꯥꯒꯤ ꯃꯤꯡꯆꯠ ꯄꯥꯝꯕ ꯋꯥꯈꯜꯕꯨ ꯊꯃꯣꯏꯒꯤ ꯊꯨꯞꯂꯕ ꯀꯥꯆꯤꯟꯗ ꯊꯝꯗꯨꯅ ꯅꯍꯥ ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯍꯣꯠꯅꯔꯁꯤ ꯉꯁꯤꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ꯫ ꯂꯣꯏꯖꯔꯦ꯫